Akasvani Imphal Ketrimayung Chitrabhanu na pau pazari ahanbada maru oiba pau. Mukhyamantri Nongthombam Biren hairi Rajya asida hojik oriba nongchingi fivum asi yenglaga sarkarna tangaisdaba chekshal thawrangsing lakhotli. Rajya asigi hojik oriba nongchingi fivum yenglaga school amasung college sing asi amasung hayeng suti lokthokre amasung Lok Sabha mikhalgi ahum suba tangkaki oina hayeng Rajya Tera amasung Union Territory anida vote thadanaragani. Mukhyamantri Nongthombam Biren hairi Rajya asida hojik oriba nongchingi fivum asi yenglaga sarkar na miyobegi punsi amadi lantum ngak senanaba tangai fadaba thabaksing lakhotli. Social media da thagapa warol amada Mukhyamantri na hai ngarang Imphal yauna mafam kayada len yawba akanba nongchukiba aduna maram oiraga sohlaba imungsingda sarkarna mateng pangnanaba thawrang paikhatli. Miyamna yum desexna leinabasu Mukhyamantri na appeal tawri. Mara asida Manipuri ngarang len yauna sitkiba akanba nonglei nungsita yum yauna atei polam ke amang apta thon kiba amadi asigumba thogdo makhata na thorakpa yabagi akiba leibana maram oiraga Rajya asida leiriba sarkar edet lana amasung central school pundama ngasi amasung hayeng suti lokthokre. Rajya ki education as Vivagi director L Nanda Kumar singna thokpa cherol amana hai hiramasi ki matangda journal education officer singna mari leinaba singda thabak lakonana bakhangan kre. Agency singna logba parkya singi oinadi matam chana adumu chathagani hairi. Mara asida Imphal West Zilagi oina sungarang chukiba len yawba nonglei nungsit aduna mangtakibagi report sing mari lenaba SDO singi office sa pikhalangnaba Imphal West ki deputy commissioner na thokpa cherol amana khangalakli. Imphal Izilagi oina mobile number 9366390171 da Bishnupur Zilagi oina 9856401043 da Kangpokpi Zilagi oina 8132067577 da Thoubal Zilagi oina 7042114822 da amasung Jiribam Zilagi oina 7085052631 da pau pharakna bahairi. Amarom da Med Department ki pau matung ina ngasi amadi hayeng Manipur da akha araw yauna nong tagani lakliba numi mari ni asida supiba masi makhata na lekhigani. Manipur da ngarang nungthil kakching jilagi pathapat ki farm chatpagi lambi da brazil tarakpadi ki miyo emalaka na bangamdana lekhidre hari lekhidraba miyo adu elang khangpopi yadong degini hari. Ngarang brazil tabadagi nambo lorembam degi miyo ama thina sokpadi hosi hospital da laikanari hari. Rajya asigi mafam kayada ngarang len akha araw amadi nong yauna sitkiba akanba nonglei nungsitna chauna amangata thoki ngarang nungthil akha araw yauna chukiba nong aduna rajya asigi mafam kayada yum kaya amangata thokle uwa kaya tekle ingkhol da hoba manama sing ensang napi kaya len na phudatkhe yum amadi yumthakta hundokkiba natana yumthakta tarakpa achoba len singna phudatpada yumthaki jingkha kaya hore. Thoubal jila da sungarang len yauna sitkiba akanba nonglei nungsit aduna makhata na amangata thon begi pau lakli ekhogi Thoubal paumi soibam binoin hai zila asigi salungpham khekman tentha sanga yumpham moizing waitho yaripokna chingma mafam singda chauna amangata thoki. Indian Army amadi Manipur Police ki apunba kangbu amana ngarang akaknaba pau uma phangbadagi Kangpokpi amasung Bishnupur Zilla da thibu humbiki thabuk chathabada khuzukle kya fagalava khulai sing adudi 9mm ki carbine ama 9mm ki pistol ama hand grenade manga kapa yariba marusing amadi land sinaba yaba polam kaya amasu yauri fagalava polam sing adu makhata ba thabak khotnanaba Manipur Police da sinakre hairi. Assam Rifles ki piaruna thokpa cherol amada hai Pasoi amasung Sengmai Police Station gi OC sing tongan baching amasung tampaki khul sing gi minute sing yauna wari sanabe ki thorop makhata na chathari. Tabiriba pawasi Akasvani Imphal dagini Lok Sabha mikhal gi ahum suba tangke ki vote khomba ngarang roshinkre Rajniti dol sing gi makok thongba luching basing na saru yaduna magi dol sing gi mikhal gi rally kaya pangthoki amadi makhoi gi mirep sing gi damakta ngamjabi thaduna vote khongki ahum suba tangkak asigi oina Rajya Tera amasung Union Territory anigi Lok Sabha kendra malfudra humdoida hayeng vote thadanagani. Uttar Pradesh ta tongan ba media sina yumthong changduna vote khomba amadi road show na chingba kaya pangthoki BJP gi makok thongba amasung Pradhan Mantri Narendra Modi na itawa amasung Deora da Lok Sabha kendra da pangthokpa mikhal gi rally da wangangki amasung Ajodhya da pangthokpa road show amata susaru yaki tungda Pradhan Mantri na Bhubaneswar da pangthokpa mikhal gi campaign da susaru yaki.
Uttarakhand Rajya aduki Mukhyamantri amatung BJP luchingba Puskar Singh Dhamina saruk yaduna Badayun Jilla da road show ama pangthoki Congress ki Uttar Pradesh ki in charge oriva Avinash Pandey na Congress mirap ki damakta pangthokpa mikhal ge rally sing da saruk yakhi Chhattisgarh ki Dantewara Jilla da ngarang Maoist kuntra manga khulai thadoktina sarkar da changjakhre makhoi gi manungda sel gi mana lokthokraba miyoi ahum yauri Maoisting adungarang Dantewara range ki DIG Kalasan Kesap amadi CRPF amadi police ki mukok thumba officer sing da changjarakibani sarkar da changjakraba Maoisting adu lambi thingba amasung nexalai ka mari lenaba irang kaya thon bada mapung oina chenaba miyoi sing hairi changjakraba Maoist ki miyoi amamda lupali sing kunmanga gi incentive piragan haina sarkar na lokthokre Dantewara police na paikhalakpa loan baruta haiba sedentary scheme gi makhada hojik phawpada punna Maoist charter marfudra taruk sarkar da changjakre hairi All Manipur Football Association asinduna chathar tuk suba Manipur State League ngarang sani ki ba match amada USN na NFC bu panjal ahum inde thoikre atuba match amadana SGFC na UBFC bu panjal amasino de thoikre Manga subas Sangai Trophy Veteran Football Championship ki ngarang sani ki ni haina torumba final match adu nong singi pibam phattabana maram oiraga matam kaktna yeithokle hairi ngasi phongba pawche singi maru eba pawita mo hojik Mangsatabam Premananda leire Premananda Thagachari Chitrabhanu ngasi phongo pawse singda len yaw akan ba nonglai nungsina mafong kayada amanga ta thogan khibagi paw Brajatab da miyo ema laikhidre ama sokle haiba paw amadi Manipur gi Rajyapal Anusha Uikena School on Wheels hawdokhibagi paw na maroiba pawsing oiri Sagai Express Manipuri da nonglai nungsit lena salak sakre laingak na mating pigadawri haiba paw na banner headline tawri sana lebakta akiba fanglaba lena pak sana amanga ta thokre miyo kaya mayum makai leihandre Lena lambi lamlausing Kashmir ga manahan kre CM na mating pigani lauthokre haiba paw banner headline tawduna phongli pharmacist singda phangba hidak kaya naha singna mayai kawa sinja koina nauna sijinaragle doctor gi prescription yauduna hidak piba thingba tangai faraktre haiba paw amasu pawje sigi ahanba lamai da phongli ponufam da su len yawba akanba nonglei nungsitta amangata thokan khibagi paw banner headline tawbuga loinana nonglei nungsit marakta tara sokre Brajatab da nupa amasi haina ahanba lamai da headline tawduna phongli Power Sangai Express English People's Chronicle Huyanlan Paw Manipur News HL Express Manipur Mail amadi Imphal Free Press tasu ahanba lamai da headline tawduna phongli Lanjener ba singidamak lengakna ahenba khongtang lokatpa chungani haiba governor gi wafam pongnafam pawsi gi ahanba lamai da headline tawri Sangai Express English ta kumja lising amaga chanipan Manifu taret tagi lisingani kumatoi fawbada Manipur gi umangi sarukta square kilometer chanipan humudra taret Mangsilakle haiba Chief Minister gi wafam ahanba lamai da headline tawri Lanjin adun relief camp ta leiba Mahiroi Singh damak Manipur gi governor na School on Wheels hawdokhibagi paw ahanba lamai da phongli paw asi People's Chronicle Manipur News HL Express Manipur Mail Imphal Free Press tasu ahanba lamai da phongli People's Chronicle da Brajatab da miyo ema sokle ama laikhidre haiba paw ani sub headline tawri nonglai nungsina sokhalaba singda sarkar na mating pangani DC Singda Paw PBU haiba Chief Minister gi wafam ahanba headline tawri Huyanlan Pawda Mitai da landaba yawba UKNA masil hatoknare Camp Commander Thangmiln Elias Hunter masagi guard na kaptuna hatkre haiba paw amasu ahanba lamai da phongli Manipur News da len yawba kanba nonglai nungsin na paksana yum kaya amangata thokan khre haiba paw banner headline tawri paw sigaloinana mailoisa sing suti lauthokre haiba paw amasu ahanba lamai da phongli FMR lokthokrabasu ngamkhai paringda athingba leitana chathok chasin tawri mitop singna yum sajin khibadagi border pillar Marifudara mapan masak thokna uba phangdre haiba paw anchor kalam da phongli HL Express da India gi manungda Manipurna inflation gi chang cha da tara dasmik mangatare yauduna makokta leire haiba paw ani sub headline tawri Ganfu Mail da hauji goiriba nong chingi fibam yenglaga school sing numini ni suti law oirgani haiba Chief Minister gi wafam ahanba headline tawri Tamenglong Times da Relief camp ta leiba Mairoi Singidam School on Wheels ngarang governor na hawdokre haiba paw ahanba headline tawduna phongba thengnari Chitrabhanu Hojik aroibada maroiba paw amuk hanna Mukhyamantri Nongthombam Biren hairi Rajya sida hojik oriba nongchingi pibam asi yenglaga sarkar na tangai fadaba sisil tawrang sing lakhatli Rajya sigi hojik oriba nongchingi pibam yenglaga school amasung college sing asi amasung hayeng suti lokthokre amasung Lok Sabha mikhal amusuba tangka ki oin hayeng Rajya tara amasung Union Territory anida vote thada naragani paw loizari